Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige mag katagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at huwag kway maruoy na, isuri matik mangalig na magtihing ba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. Surba thagat chari adu gasi matam masi khud pinabiba si maki thawzal sunung siba dugi mapana ni. Masi ginumina sila di. Singlup ki mi ama oiba si karino haibdo yung megani. Church membership. One is church membership. Singlup basi grocery departmental store gumba manate. Chat pa aduga darkar le bidu lau ba paisa piraga aduga harang lak pa. Singlup basi cinema hall nate karam haina tara makai ki show dita makai nangna ba chat pa tara makai show hek loi bidum halak pa kanam ta engagement amat laitin adu singlup nate. Singlup basi Manipur da laiba ayam ba sarkar gi college hai batare. Ming sanjalaga kar drusunya yaba adugumba natte Jesu Christa da thazerba mi sing aduna punduna lairiba amsung pulliba adu ma ki singlupni singlup habi mi ni karamba mi Jesu Christa bu kanbi mapu musung prabhu oina thazeraga ma ki tung iliba mi sing aduni haiba adu singlupni arrival londa da ishorgi mi sing adu singlupni haiba church ki definition ga hairap mane aina singlup macha haina dum hainjage local church haiba se achoba singlup adugi saruk amma yaribe local church haiba se singlup macha achoba bracket amma leireko singlup haina adugi subset ta leibani local church singlup macha haiba se the church aduna kaino haina haiba oiba targadi matam pumnamakta haukhra matam oiribam sung orakadu matam khuding makta leikhaba leibam sung lerakadoriba Jesu Christ da kanbiyang pumusung Prabhu na thazarag leba missing adu church achoba the church universal church adu ne adu local church asna hard missing Jesu Christ bu kanbiyang mapu amasung Prabhu oina thazaraga changnaina wasak lauduna Jesu Christ gi luching makhada mapham amada pulliba missing adu local church amuka hanaige local church haiba si Jesu Christ bu kanbi mapu musung Prabhu oina thazaraba missing ni haiba thazaraba missing aduna mapham amada changnaina amaga ishorgi mangda wasak launa duna pulliba adu local church ni singlup macha ni aduna haiba singlup macha asida membership singlup ki mi ama oiba asi gi matang ngasi khona nei namina kaduriba asi Singlup ki mi oiba church membership haiba si karin. Singlup ki mi ama oiba haina haiba si Christ gi ningthau leiba ki nagrik oire haina takthokpa aduni. Adu haiba si Christ Jesu bu taibang pan asida sak takliba mi amani haina khanghalliba adu singlup ki mi ama oiba church membership asi. Church member kam kanda oi isorgi singlup asida yar matam aduda singlup adugi mi church member amoy adug haiba member singlup amada saruk yaba singlup amada Jesu Christ kan bibi mapu musung Prabhu na thazbagi mapalna saruk yaba aduna kari taklibano haiba targadi Mr. X natraga Y natraga tomba natraga chauba si ngasi haiba numira sidagi sargagi nagrik ni mahagasi Jesu Christ bu taibang panba si sak takliba mahaku witness tawriba mi amani aduga mahagasi isorgi imung manungda challaba mi amani haina takliba adu church membership. That is what church membership is. Karamaina ay say India ki nagrik ni haina US leba mi amana khanga any US sa matamda passport aduna adugi passport adunu kaino takliba se ay Indian ne ay India macha mane haina haibaduni aduga chamana singlup basle krab member amana karam haina mas Christian haina khanga doribano singlup adu punbu gi mapana mas Christian kanana mi sing karam haina khangani singlup adu mapu sakhang biba amasung saktak biba gi mapa samsam haibu oiba targadi koi ayam loina airport ta chatnaramani haina khale airport ta international transfer haina section amalai atopa lamdagi mi ama na say US natragana Canada dagi mi ama lai hana khaji Manipur na adugi international budu da changani aduga ma lep kadini lepa kanda
karamba mafamgi mino haibad adu identify tawdoribani chamanana mi amana Christian ai kan bi punan thajaraga lakpa adu masa mathanda ai Christian haina haibadun oide local church is the outpost adu da mahak changani sinuki mi singu ma pungani sinuki mi singu ma gi punsi yangani adu ga mahak se Christian haina haibadun sinuna declare taw haibadun aduna sinuki mi ama oina haina haibasi amukana haige sargagi nagrik ama oire haina utpa adu ai Jesus Christ gi mini ai Jesus Christ gi tung iliba mi amani ai sargagi nagrik ni ai Jesus Christ gi representative amani ma witness or mi amani haina hairiba mi adu singlup ki mi oi amani hairiba adu church membership ni adubu hairiba church membership si mi singna yamna to neglect to no pot amana yamna haiba tanar mani nangi church krai no haina hang matamda yumgi church pudi thamna pokpida adu hojikne imphal da kari mi ama church membership ama mi ama church ama somehow I gi Manipur se the mother church ki concept ama lakhre adubu I na Bible se yeng bo ba targidi Bible ubo phangde explicitly or ong ama hekta na church se manung the mother church ki concept ubo phangde ai chaning moham da chatpo oyu Manipur ai church laibe adu Delhi ai apha church ma phangbo obi targidi ai gi church to Delhi church mi ama church ama mi ama church mari ma na church ani nate yam drab ai khoi myang mar church ani dagi ta loina mak leirabani mother church haiba ma hoji aina kariba church haiba ma hai badu lete church membership ti one man one membership one Christian one membership yamna haiba oiba targadi ai LCM high school da tamlai aduna aduda ai satra oina oiba matamda ai adu LCM high school gi satra ni LCM high school khaktang gi ai irei magi su oide I could hek maning the labor school career foundation is hatra su oide I LCM da kai adun LCM gi satra ni aduna LCM da kara maga extra eds 11 12 ma matam dadi nang kai tam han hyper target I gi college su extra eds ne adu extra eds lorga diu da chat matam da nang hoji kai tam han hyper matam da I hoji Delhi University gi ACSE college atami adune one man one membership one believer one membership aduna asida confuse I could laigum se I labor aina housing kari singlu aina housing aduda membership loraga ning chalaga kari singlu to aigi singlu adu khona khangadawni aina housing panjakriba adu yamna common oi adu haibaduna commitment pi base carbon infal church kaba Christmas salapa adagi new year salapa yum du chenba adu gumba yamle haiba kudimo singse hoi karigum matam dadi exception or bepot singdi lai adu aseng mi haiba oiba targadi Bible gi demand amasung Bible gi mandate ki matung inna ai gi Christmas ai gi Good Friday ai gi New Year celebration khuding mak sing adu aina membership on a lake raba sing adu lake do that's it adu ani so the church membership ki karmana neglect to haina haiba oiba targadi thabak thiba matam aina khwai gi pam thabak adu thirani phang hana khalaje adudagi di sinu lan ai thabak phange hana harauraga chakran chaminaraga dum lotion kran this is how we neglect aina mamang sane so haise khrab adum haina aigi akoibada singlup na revolve tawgodobana te adugu singlup gi akoibada aina revolve tawgodobana church should be the center of our life aigi punsigi mayai gi tangbal adu singlup oigadobani aduga aigi thabak ogra gi life vision ogra yum hongbo ogra thabak thibo ogra khuding mak sing adu singlup adu akoibada oigadoni for example karigmaina Delhi da thabak suning han haiba oiba targadi ai first priority aigi camp ba thabak Delhi da lagadobani adu nate adubu asengba achumba thawai gi damakta khanba thawai gi damakta wa ba thajaba adu nadi apha church ana laibra adu hana tayni church ana phangaba adu kan ai thabak phangani adu gi wakhal adu ai khoi am even ai samuksu sei khare gi ma adu gi wakhal laim ai del chalu sika gi thabak tauna ba church si kon ai the adu nate ai khoi na khanga do se aseng bai life example ai gi punsina thengnarak ba sing gi marakta amalai aina church member oirapa church adu da family amakle masagi personal own business le haibanu pa magi business chawar people de khangde adu haiba business adu gi mapalna makse silupta phajna punba phangdre adu ga wa ba phajna ta phangdre adu haiba mi do ai ga stum khangni adu ga thawai da mak da wa ba mi amani adu ma taw magi business pull up shut down tawre adu ga private job company amada thabak tawra kan da church da committed or member amoi ma hojik dum le
See, asimak tawdaba yade hain haibanate adubu ayang asida mayan khangni bidu thazaba amma oiba targadi thawai gi damakta khanba thawai gi damakta wa amasung sargatana chaliba Christian ma aikhoi oiba targadi singluki akoi bida aikhoi punsi adu legadobani aigi thabak aigi decision khudimok sing singlupna mayagi tangbul oi harag adugi mapang oigadobani adubu ai haibasi aikhoi manipur lam masida aikhoi yamna tang uba phange adu ahum subada local church amada singlum macha amada pigiduba commitment adugi matangda yamna neglect toy commitment se Sunday khudingi church ka aduga tat bidu lotion bagumna lai singlum macha amada saruk yarbadi chang naina singlum aduda thalba sing pun aduda yawba nongaj khuding isor khurumina ba amasung tat pi ba haiba se soidna tawda ba thabak amani aduna loide agi commitment. Church membership is not less than regularly gathering with the believers and giving tithe, supporting financially. But it is much more than that. Hi, mong tongan maong as they in a local church. Single macha amasung single macha adu leiba aigi membership adu yam line and low. Aduna itil now sing wakal to whenever pami. Aikoina haiba asi aikogi membership amasung aikogi single macha local church asi aikoina neglect sung to aikoina line and low edogani karigum isorna aihapu single macha amada adugi member oinabagi amada kauthokpi ba oiba taragadi haiba adu aigi punsi aigi wakal aigi paisa aigi pangal khudingmak sing adu commitment amaga lonena leiba amasung hingba adu isorna pami adu khone Bible digi aikoi yengmina kan adugi matangda Christian nam oiba targadi singlup amada singlup macha amada singlup ki mi ama oiba haiba si tagngai phadraba suksoi soidina tawdraba yadraba thabak amane joining a church matters yan hanbadade it's biblical Jesus Christ bu thazarga singlup macha amada saru yaba haiba si isorgi wahaida uba phangi it's biblical I heard Jesus Christ can be mapumusung Prabhu and Tazamatamda Karina Tokwa. We have been adopted. Isorgi singlupta yokjaba machanu pamasung machanu pi oina kaibu tinsin bire. Karigum I say Jesus Christ Tazamatam Maki singlupta Maki misingi marta Maki imung aduda Ihak ase ayokpa machamaguna yokpa oiba taragadi. Karamain ay Mahaki Hakchang Maki missing adugi tongana later I Christian Hana I sana define to aduga asigum ai Christian ni haina haijab adu singlu amata dil laitaba khudingmak sing asina kari creator ke haina haibo obida it creates confusion aduga hai but singlu amada singlu macha amada Jesus Christ bu thajraba de yaw ba se soida tangai phade maram de asi ai khoina phangjerba aran kubum asina demand ba pot amane isorgi imung da popo oiba taragadi isorgi oiba mi single lemina bata aikoina karigumba angang ama yogi haina haiba oiba taragadi aikoina yog lib angang adu yumda puslaklaga haiba angang aduna horen nang chak chamina matamda punna aikoi chak chamina ba hawrani nangdi swaidana khoin kaisu thamo part of family zikri bu thaji ki oiba taragadi ibung mag imung mang yaw kabani yaw ki oiba taragadi how do we know that I'm a part of a family kar mana is isorga imung manungda yaw e phari zikri thaji phari adu kar mana mi sing ugudin until and unless you join submit to a physical visible local church mi sing na ki imung manungna na ki kar le kai na adu laiba samaj de laiba mi sing asina nang se isor imung manungna yaw e ba se kar mana khangudina na hakchang gi oiba uba ya ba sing ma yaw dom oiba taragadi how will you define yourself as a Christian kar mana Christian how to define those if you are not part of a local church oi thoktabani aduga membership ki matangda aikoi chauna Bible lagi uba phangi anu wal no bagi matamda aduna hana how haje ki pakonjaba singi tabak badu ani palanda ni phumba thoidagi khoi paminarakse aju aikoi khangmai Pentecost ki numida Peter no wapau sando e aduga madugi result ni adugi ma ki wa do harang losladuna mi sing aduna baptize loram me oi phare baptize lor ashe phagodi par numit aduda mi lising ahum lam makon tisgi how do they know it they count meaning membership kana laino tomba chauba tombi chaubi loina mak to yaw aduna kana no ngasi baptize lor do hain lo sebok sing loina makhange haibdu ko aham sing phawne de aham da anobal bag sing New Testament church hawbugi ni medone aduga makoina pakontat ba singi tambi bada
Saruk Pagminabada, Tail Tugaibada, Amusung Hajabada, Tatana Punging Changlami, Nikuling Matata, Akiba Lalami, Adugam Pakonzaba Sing, Anak Patabak Sing, Amusun Kudum Sing Dorami, Tazabami Pumana Puna Laminarami, Sikramana Labino, Adumako study to Minasi. Adum Yang Minas Harba Sida, Adun Pavas the Mam Wakal Minasi. Tazabami Puna Laminarami, Amusun Port Pumna Mayamgi, or in a season, Makoy, Araba Lam, Amazon Pota, Yontokanami, Pumna Makta, Kanagumagi, Awat Palay with the Yenbirami. Makona numit kudingi ningna sangda pungning amato na tinarami yum da tal tugay bada haraw tayamna amasung pungning tingna chamin thangnirami isor bu thagalami amasung mi puno makoy bu chanbirami aduga kanbi khrabasing adu ibungona numit kudingi singdu ta tension birami karamaya khang singdu tension birami hai se mi lising hom malai resi pura apex body na hai lower se mi lising hom hanba anu wala na bag singdu adum tension lai. How do they know it? Chapter 4, verse 4, the Umina Pangani. Come out away. Adum oinamak wasing a sitara duna, mi kaya tajami aduga, nipasing adugi, masing lising mangarom surami. See? Adum ure amarom da. Bible tongan from the persecutions, mainly. Persecution ki matam da, Paul was very specific. Paul na soul oringi matam da, mana persecute over the Christ gising. That means, I koina pamgera, Pamoyera, I coina aware oigera, I coina kangoigera, Mapandale have a missing as in a high but group of the way, but it's similar pine high with the Yama distinct oino. We Adam Leramba, Seminar over the eyes, much Christian had have them Yam line of Homony. Why? Because they are part of the local church. I coina membership young low get low regera. I quite ought neither missing or neighbor missing a musum. Discussion with Tazi, I get in couldn't muxing they know something and they care about it, even though we don't care sometimes. Others say, when the Bible Ubupangi. Paul Mark is teaching even Matan, sing up that Sinuban Hana Ubupanga, Mana, searching or neighbor Matam, the Yama specific way. And the high bus Bible Uba Kaktan Natana, Singlup Amada Pullaga Taza Singa Punmina Duna, Leba, Haiba Asi, Isogi Wahai Maki Yatangne. Masekon Ibria Panata, but the Kun Gamangada, a kun Uba Pangani. Yamisi. Me Karagi Haunabi or Bugumna, I could send Tinajaba the Tadokanuse. Adunami the Naxlagi Haiba Nakoina, Ubugumna Nakoina Amaga Hena Taganuse. It's a command not to neglect the gathering of the believers. Adu ani subada. Kaigdamaga sunudiyaba asi maru oribase tangai phadab oribase ani subada maramde Kristana haibsinu gidamakta mahaki mathawai thabikipni. Christ came to die for her, and this is the group of people who represent Christ officially on earth. Singlup the Yabu Tangai Padab, I hang is Christabuk and Pumusung Prabhu Oina, Taza Raga, Singlup Amma, the Yaw Nabagi, the Makta, Hybrid Aran Kubam, Adu Pangzer, Isor in the Suruk Pang, Nabagi, the Maktan Christmas City. Ephesians chapter 5, verse 25, the young boy with Targadi. Christian Amagi Sinupuk Agam, the Nungsi have the Kupangi. How much he loved his bride, how much he loved. Mapurusa Christian is a Singlup Nungsi Masabu Makidam, Piki Bugumna. Kristana sibi kibegi maramna Kristana I tambi kibegi maramna aduga Kristagi sakhi oina leiba kanglup ama silmacha have local church oiba maramna hariba the yauba adu tangai padabani aduga karigumba a Christian ne hanli hairaga silmacha have the local church asibu thawoidaba oiba taragadi somehow we are playing with the blood of Christ. Paul was a sure what was on the Punupam Mal Asman High. Nag Tawai Yamna Yaugera, theology, hiding Bachanga, Haigera, Aduga, Angakpa, Acho ministry, Taugera, Kariguma Nahang, Hausi Power, Singlu Macha have a local church, Amagi, Makada, Maduda, Submit Tauduna, Hingdaba, Nasana Nasabu Christian, Haina Kozoba, Oiba Taragadi, Nahak, Hauzik Maksu, Isor getting Magi Wang with Lehana. You are still outside of the will of God. Why? Higher Singlup Asi the Makta Christiana, Si Kibani, higher Singlup Asi Christian, Masamang Linkat Pani, higher Singlup Asi Ibungo Mahaki, Ugoderba Ning Tau Leibak, Adubu, Taibang Panba, Asida,
hiram kharada maong kharada uhaliba missing ni theology gi term di already but not yet haina hai oi khraba adubu oi bow oi gada wal already oi khraba but not yet adubu oi rakaduba leiba hai ba khudi mok singlup asig ma pal uhonna bagi da makta isorna amasung kristana sembra khraba mani hai ba du thawoi da ba hai ba du lion loba hai ba du nungsi da ba hai ba du isor gani mogi wang ma leiba adu ahum subada singlup ta yaw da bagi mam de kaino hai hai ba oi ba tar ga di Singlup macha amada yawba adugi mapalna isorna nang amasung aina karam ba mida aigi punsi aigi comment pifam toi haina haibada define to Universal Church jati khuding lo khuding like isor bu thal kram ni khuding mak sin ai commitment to so kana amata ngamoi commitment to ba adu investment to basi mayam YouTube ki sermon sing yama phai Alistair Begg hoy adu dagi R.C. Sproul John MacArthur Paul Washer yama apha church ma'am le adu bhai khuding mak owning boy ba tar ga su Paul Washer ki church adu dagi US la riba MacArthur ki church ma sermon ma'am ta adu khuding mak sing oy ba tar ga su kaido nungda California da leiba thajaba adu da Manipur da leiba aina commitment to ba bi sungoi thotran America laman gre Imphal da church karaga leiba aina I thangnabuga leiba singlup asida chatlaga pabo commitment to boje oithoktrabani aduna singlup macha amada local church amada membership loduna leiba asina aikoda kari khangal libano haina haiba oiba taragadi aikoina anang wal nabagi chithi sing pa matamda amasung Jesus Christ commandment sing pa matamda nakhoi amaga nungsino amaga thogano amaga semgano amagi awapada pino nungsino haiba khudimak sing adu karide apply to work ngamgani haina haiba oiba taragadi in the context of a local church singlu macha amagi context adu the haiba sing applicable ngakni who is our nearest neighbor aigi khwaidagi nakpa kayla kay adu kano Singlup macha adu lai minrib aigi isil naw sing han ham asi hai na singlup tele mi khatang nungsirag ati tele mi sing di kaw haina hai banate nungsi pham thoi adubu aigi nungsi bagi first priority du aigi singlup macha adu lai minrib aigi isil naw aigi mai pa ahalaman amasung maru pang sing adu han ham then they thajab sing then mang lo dawasi this is how it works aduna efisa madu mari pa amadagi na taruk adu kolose pandu ahum pada mapan aduga pada tarahum daging taramari aduga Ibrea pandu tara pandu kunmari haiba verses sing asida piriba commandments sing se karmain aikoina ingani hain haiba oiba tarakadi singlup macha amada saruk yabagi mapal in the context of a local church aduga mari subada singlup macha amada Yawbugi tangai phadabagi maramli singlup amada yawbu oiba targadi it is how you follow Christian leaders. Haiba singlup macha aduda isorna magi mi sing adubu senbinaba thakpinaba yokpinaba hana luchingba sing thamnabani. Aduna apha ba wapos ndok sing MacArthur gi tungin gadra R.C. Sproul gi tung ingadra Paul Washer gi tung ingadra Stephen Lawson ko bunupadu gi tung ingadra to ano apha mi sing tung ingadra chamam na ba khudingmak sing adu kraida lotion gi hain hai boiba taragadi hai mi sing ishor sinar mi sing hakane mko sing du phai mko sing kane ai hoi thajabagi punsida mate me pon ngakane adubu ai hang na singlup ki mi oi ama oina singlup macha ma da yar member ama oina ai hang na ihan hana tung ingado ba Christian gi luching ba adu MacArthur te yam phaba oiba tarasu apha mi sing adu na te adubu singlup adu da isorna thambi khraba luching ba pastor elders ngi du ihan ha Mamni kari dum han hype up dagadi yam live example amti counseling ma darkar lai matamda MacArthur la ga pure counseling imong gi damak prarthana tawina bagi damakta folwasana ka sip la prarthana tawir kana tawni singol dishon khandok pudina thamkhraba duching masing adu adopa mana MacArthur wagera aphaw ba theory oining ba wagera hairu mi sing adagi Singlup aduda thamkhraba luching ba aduna makhoi masada ishorna pina biraba yawsing adu masa khanghele asigi demakne local church singlup macha amada soidana yawda bigimar hai base kon Ibrea pan 13 pada tayat amasung 33 ubapang adu ekoi paminase Ibrea pan 13 taret amasung 33 nakhoi da ishorgi wa hairamba nakhoi bu chingbiram sing
Makogi punsi amasung thabak adu cheksin na khanduna makogi thajabagi matawlo pandup taratare nakhoi bu chingbiriba singi haibe ilu amasung makogi makha polo maramdi hisab pigedaba mising oina nakhoi thawai gi damakta makoina mitsen khangbi makoina pungning wadana harauna madu tosunu maramdi madu nakhoi gi damak tongjagani chilnau sing wain bagi numit aduda nakhoi gi punsigi matangda hisab ki tapi ge tuba adu nakhoi gi luchingbo oina singub adu thamgraba pastor amasung elder makhoina tekanam thamte adu marisu manga subada singlup te yawbi tangai phadabdu karagi damak don hain haib oiba targadi singlup ki luchingba singna su karam ba thajaba singdu ai hakna chingga dawbano haibadu mayek singal kaidau nungda ai hakna manipur laikra christian loina muk chingbudi othoi adubu isorna luchingba singa sida ibungo mahang apaba wapau gi mapalna group on pibi hai badu aina chingte aduna member singa su makogi priority kra da pigi dobun haiba khange adu kana chingi dobun haiba khange adu luchingba singa su makogi priority do kana da pigi dobuno adu kana bu chingi dobun haiba make singal adune pol ma ki iroi loiba kaina chithi haiba tare ai khona pakon chapa singi thabak pandup kun da uba phangodo pandup kun gi pad kun manga da karino pol na hairamba singa adu luchingba singa adu Mamadu nakhoi na samaki amasung yaw sangu pumnamak adugidamak cheksilo karigidamak tuno mahak masamaki ina laibi khraba isorgi singlupu senbina bana khogi na thakta thawai asengmana na khoi yengsinba mi oihalle aduga ahama pita pandu manga pada ani aduna luchingba singnasu kanada priority pigani aduga kana buchingani karama mi singbu chingani haina habida make singal aduga Taruk suba aduga aroiba point kari damar singbu yagudo bun habi aroiba point tu taruk suba singlup haiba ase isorna mang khraba thawai singbu kanana ba amasung ma ki apaba wa pau adubu chakot hanana bagi plan in ihan hanba plan the church local church is God's plan A for evangelism and outreach of the gospel Mati pada kunipan pada tatrama pan kun adu ministry ama ta piramana ta parachurch ministry ama ta piramana ta du singlup ta piramba commandment akore mati pada manga pada tara humdoi Johan pandup tara humdoi pada kuntra mardegi na kuntra manga ahan Peter pandup ani pada ma pandagi na tara ni thoi hai ba khuding mak sing asik singlup ta tawdo ba thabak sing ni adu ni samsam hai ba oi ba tar karam hai na singlup ba si evangelism gi amasang apa wapa propagate tawna bui de mak chap chap isor gi plan no hai ba oi ba tar di se akhoi gi marak gi mi ama hektana kana gumba thasdab xyz ama da wari sare hai na kana su ai khangnare isor gi wa share tore sunday nimita pure then it's a responsibility of the church to talk, to preach, and to evangelize that non-believer. Aduna asise ahugi demak polum yanghan basu amane aina mi ma khangne aina wapa mawon high rate church kaning e o pare la e sirudu la aldagi ai khakna na tre hojidi mawon apu wapa haido pigi dise ai gi pastor na ai gi ichil inaw na ai gi ahal monsing na ai gi maru pang hina pula and then what adugi mi aduna su adoi target asi imung manungi sensu loina ma ubu phangani adudagi khangnaba masing helabaina hangingba wahangsing tongan mi adum hangba yan aduna burden the polum the ai khatana pudre singo apumuduna puminar this is how we evangelize aduni channel sing hai maram taruk adu hana consider to bu pamjai akhoi pumnamak adu hai bu khudima sin akhoi lumda amasung luna lobo oiba taragadi Christian ni haina kanagumba amana haizaraga singlu macha amada yaugdaba haiba ase oithoktabane Christian oiba taragadi local church ta soidana legedabane aduga singlu ta karam ba mina membership hangba matik cha ayam basing dadi mi amana sunday ama ani chang na kakala adu target church member reserve mingdem yarmane but that's not how it works Jesus Christ ge apaba wapau asina hai khuding mak sing asiso ekhona yengedone karam haina ekhona singlupta yaw bya mi sing adusu yengani haina han han bada qualification number 1 singlup amada singlup ki mi oena bagi da maktadi hai ba mi adu Jesus Christ gi apaba wapau gi mapalna kandiba phangleba mi am oigedone Jesus Christ gi apaba wapau da pungning honglaga thasdaba kana amatana mahaki singlupta isor gi manungda yaw bagi matik cha bagi adhikar leite
Yesu Christ bu kan bi mapu amasung Prabhu oina thazriba kana amatana thawai gobe Ishwargi munung aduga hakchang oiba Ishwargi mungde yaubagi adhikar matik chaba kari amat laite hoi asi hai na non believer puragum se hoi saneda purakado bane I hoi wapas no kani but distinction should be there lai achoba male adugi lai achoba aina phanala nungsibo oribasu aigi ima oribasu aigi ipa oribasu aigi ichannupi aigi iyamba aigi marimata ai ingonung oiba taragasu aduga haiba sing aduna church lag adum leibu oiba taragasu makhoi ni Christ kan bi mapum sung Prabhu oina thajadrabadi makhoi adu Satan gi machane wakal khallaga yengminase kanano Christian hairibase Christian hairibase kanano Yesu Christ kan mapum sung Prabhu ne thajarba noma polo mi sing adu Christian ni adu oiba taragadi haiba sing du Ishwargi ingmonung yaure Ishwargi ingmonung yaurba sing adu imane ipane ichulinaune adu nan tabsing du amata nate haibas aina yam tayang yam line haibrate puning sok e wakal nuaite adu bichilinaus and this is the truth that we have to accept whether we like it or not aikhoina pamlabasu pamdrabasu ohening basu ohening ningdrabasu asi aikhoina soidana thajagadaba amsung khangadaba amsung accept tawgadaba achumba mani Christ yalo kanamtana sarga changloi adu Christ yalo kanamtana sarga changdrabadi mahang Ishwargi singupta saruk yabagisu adhikar leite Manda singlupta Ishwarna aduki matik chaba authority pi singluki makoko do Christian ne akon efisa pandu amma adu haipatang yengminase efisa pandu amma adu Ishwarna singbasu kyagi matik luna lawgi haina haibati yengse efisa pandu amma gi padakun adugi yengjrake mahakna Christ asibasingi martagi hingat hanbiba amasung mahakku sargi mafam singda mahaki ye thangba nakamda phamanaba matamda Paman yu matamda pangal adu mahana Krista utpire angam mathau matik lebasing pangal amasung mapu pum maki mathakta aduga haujiki yug asi data natana lakada matam dasu ming thola punmakta gi hena chawhami si Yesu Krista na nimi humi sobe hingalaba matam mas kana Prabhu singi Prabhu ningthau aduga taibang pamba maki magu legdo pangal kariyamat laite nomuna tak nomudi khudi mon maki mamang Prabhu khongwe adubki mati chawba Yesu Krista adu kai mana pada kuni thu lakma tamda aduga pumna maki khuya kha da maki makha pon thamle Yesu Krista gi makha taibang panbai lekro power khuding mak taibang pan madam sung sargada tongan mon hom sin lekro pan khuding masin du kai du ba Yesu Krista gi makha pon thamle aduga pumna maki mako oina ma Cried no people ministry amma nate me amma individual amma nate cried no man people singlupta aduga singlupta di mahaki hakchang pumnamak ithal thalan biba mahaki mapung phaba adu singlup line and lowa chumde singlup line and lowa doni kre Jesus Christ na taibang pamada punba adu pungani taibang pamada thaba tar this is that weight of authority that a church has aduna han hajiki badu local church asi outpost amani embassy amani haina haibadu mi aman ai Christian haina hekta changla aga Christian haina accept tawgodo nate sinup ke mi singa ma ki punsi adu yengani examination tawgani only then a church can declare one a Christian became a Christian somehow poi nono pokpadu Ishwargi thabak ne khui mosing adu chume haibasi aina line lobu nate adu karam haina outwardly manifestation du karam haina mi sing da karam haina sakta kan haina hai boy bataragadi singum adu gi authority du aina pangai haiba nate pumna maki makok amasung pumnu makhong khada tham khaba Christian a pumnu authority the key of heaven sarga ki so adu haina singumna me amabu known pokhan bang ngamme haina haibnate a church recognizes whether a believer is true or false thaja me amadu achumra aranbra haina haibu singlup na recognize to go ponam adu ani subada singlupta yauna namag eligibility criteria ani subadu de haiba me adu paptagi pungning hongduna Jesu Christabu kanbiuma pu amasung Prabhu ni haina thajaba me amogida Jamani ahan begitu, Christ gapa wamor thajaba, aduga mahak thajaba adu haidokpa papagi puning hongba me amma ogido bani. Kaya mo higher say Mark 1:15, Jesus Christ a clear commandment. The kingdom of heaven is near. Kaduba, repent and believe the gospel. Only those Jesus Christ ke wapa adu pungning hongduna thajaraga laglaba missing adu khaktang na singlupti yawbada matik chai chahi tara kagera manga kagera kun kagera haiba asi mi adu pusdagi uba phangdraba oiba taragadi Jesus Christ ke singlupti yawbagi matik chab adhikar leite
ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯡꯂꯨꯞꯁꯤꯗꯗꯤ ꯌꯥꯎꯍꯟꯕ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯡꯂꯨꯞ ꯑꯗꯨꯅ ꯇꯧꯕꯗꯨ we are lying mi adugi arankhum aduga mi adugi thawai punsi ge sanabane maram dik akhoi na phan lak sing adu nang christian hai hai oiba tar so manu christ adu kan mapung chung prabhu ona thajadra maram na arankhum ma ki nate sargle ba ma ki nate mark si bo oiba tar ge sing bu sei kun kun tha lai bo oiba tar tai lising lak lak kat po oiba tar ge so khudi musin kat po oiba tar sire matung mark sakal bu kara no no we are lying if we do that aduga hom suba singlup amada member oi ge hain hai oiba taragadi hai ba mi adu jesu christ bu kanima pumusung prabhu oina thazaraga chinna hayo ko professor mi khaktang natana mahak adu baptized tar mi am oiba done you should be a baptized believer man how do we profess our faith karam mine ai gi thazaba adu karam ba ase mahu gi horase karam kan christian oi jesu christ bu thazaba matam adu khaktang da hai ba thazaba sing adu karam haina christian have mi sing na khangani publicly silu ki mi sing na mi apumana karam haina khangani publicly baptism aduna hai ba mi sing adu khaktana singlupta member amu obeda matik chai hai ba sing aduna Prabhu chakhang lobada matik chai hai mi aduna singlup adu da punbada matik chai angang irupa singsulai adu aikoi natte baptism signifies that he is a believer baptized or kan uldo koina han hai boy badage ana wal nabugi matamasda lone ma yengse pa khosba singi thabak ta su yengse kari kari su su yengse adu jisu christ singi mamangda tawramba baptism su yengse john the baptist na when that his karam kana man baptized away chin aduna paptagi pungning hongba du profess tar matung de baptized then it comes to the gospel Jesus Christ life can be re thazare adu akoina ex da hoji pa ki adu maina karino milising ahum do kram haina baptized hoy first they believe they profess and baptized aduna baptism ai gi thazaba adugi mapan thokna utpa sign sakhi sabon amane aduna hai bu kram mina phangani Christian sing Christian order sing aduna adun baptized phangmaduna kaina takli base mangse prabhu chakhang chaba matik char han takli bane adun angang du irupodu kari hom baptized obo oiba taragadi mag sudum prabhu chakhang chaba matik char if we talk biblically adubu bijade karigi sahi tara mari oiba mungai karigi damakta confirmation pinena ki damakta aduna singlup amada yawdo mi du kana no haina haiba oiba taragadi Jesu Christabu kanbiba mapu amasung prabhu oina Thazaraga baptism lauraba thazaba haiba missing adu khaktana singlu machada local churches saru phangba matik chai haiba si aina kudak asida thoglaga mayam gi manga declare tawbanate adu haiba si kana bible gi uba phangba mayek seng amasung lan uba phangba sing adu haiba sing akoi gi singlu orakpa matam haiba adum akoi adu tawgani aduna ton mong na khoi haiba khudi musing ta gone khoi one on one conversation gi matam sing khoi lakhini aduga khoi thazabagi testimony sing amusing punji sing gi matana khoi tamina gani aduga afa wa matana khoi tamina gani aduga haiba sing adugi mapa adu khaktana khoi sing asigi damak de isor gi thawjal ma ki wahai gi yathang amusing mandatory labor khoi aside line lo ngamde adubu singlup amagi manungda responsible oina adugu singlup ki daita khuding ma puduna singlup na label mafam sing aduda commitment amaglona thawul taw gi hain hai oiba taragadi Jesus Christ kani ma pumusung prabhu na thazab adu khaping natna baptized or thazab am oiba darkar adubu singlup si mapung pharabra singlup si asengba oirabra asoiba mat yawba perfect oirabra no I'm not saying that I do hai banate kani matam da singlup soiba matam yamle soina decision lo fi matam yam lai maram de tebang pan ba sid mapung pha perfect bi sinup thigi haina hype over tar you will still lock up yourself in your house yum da dum lei bita and even that is not perfect adubu nonetheless singlup amada member oiba haiba aduda yauba aduga singlup punna isor amasing Jesus Christ gi witness oiminaba adudi neglect toido pranadose Pasona Butagachari, Naki Wahiki the Makta. Prungasini Ibon na Singluki member a moiba, Singluki me a moiba, Sikrano have Nanaka Tambium some tape. Pro high Basimatang, they could lack no mazing sing the show, I couldn't name a kidney. Single member a moiba taragadi, my responsibility to Nacarino, my authority to Nacarino, Kumus in the Kuyam Narakini.
ꯑꯗꯨ ꯄꯤꯄꯥ ꯉꯁꯤ ꯐꯥꯎꯕ ꯇꯝꯃꯤꯟꯅꯈ꯭ꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯑꯗꯨꯒꯤ ꯏꯄꯥ ꯏꯁꯣꯔ ꯁꯤꯡꯂꯨꯞ ꯑꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯑꯁꯤꯒꯤꯗꯃꯛ ꯅꯐꯝꯗꯒꯤ ꯅꯤꯖꯩ ꯄ꯭ꯔꯚꯨ ꯁꯤꯡꯂꯨꯞ ꯑꯁꯤꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯟꯕꯤꯕ ꯐꯪꯂꯕ ꯅꯧꯅ ꯄꯣꯛꯂꯕ ꯀꯃꯤꯇꯦꯠ ꯑꯣꯏꯔꯕ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯃꯦꯝꯕꯔ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯃꯔꯝꯗꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯅꯨꯡꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯖꯕ ꯃꯇꯝꯗ ꯏꯄꯥ ꯑꯩꯈꯣꯏꯁꯤ ꯃꯤꯁꯤꯡꯅ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏꯗ ꯂꯩꯃꯤꯟꯅꯕ ꯊꯋꯥꯏ ꯑꯃꯗ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯃꯤꯟꯅꯖꯕꯗꯨ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯤ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏ ꯑꯗꯨꯒ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯊꯝꯂꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯁꯤꯗꯒꯤ ꯋꯥꯡꯅ ꯊꯥꯡꯒꯠꯄꯁꯨ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯃꯔꯝꯗꯤ ꯑꯗꯨ ꯄꯥꯞꯅꯤ ꯑꯗꯨꯒ ꯅꯦꯝꯅꯁꯨ ꯊꯥꯡꯊꯅꯤꯡꯗꯦ ꯏꯄꯥ ꯏꯁꯣꯔ ꯃꯔꯝꯗꯤ ꯃꯗꯨꯁꯨ ꯄꯥꯞꯅꯤ ꯃꯔꯝ ꯑꯁꯤ ꯏꯕꯨꯡ ꯅꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯏꯕꯨꯡ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯊꯕꯛ ꯁꯨꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ